Kairang Tera Makhongdagi Muhammad Sahanawaspu Miyoi Karana Faduna Pukraga, Minung Silaitana Hatuk Lambagi Todok Asi, and I the Sina-Gadabani, Missy Sigi Matangda Kanana Hatpano Haina, Imung Manungna Fauba, Hangdringaida Arambai Tengol Unit 2 Androna Hana Sengdorakpa Asi Angakpapui Haina, JSC Maikadigi Fondorakli. Sahanawas Misiga Mari Lainana, Same Kiba JSC against a brutal killing of Muhammad Sahanawas, son of Leharuddin of Kairang Tera Makhong Kauba Ama Same Cray. Loinana Kairang Awang Laikai de Leba, PYA Grounda Paumi Singa, Unaba Amada, JSC convener, AB Rahman Nahai, Tasigi Tara Mariki Numidang Pung Tarukamini Nifu Mangarom Tarakpada, Sahanawas Asi Mahaki Mayum Mayada Leba, Hotel Amagi Mayadagi, Sakangdaba Singna, four-wheeler da Laklaga Faraga Pukibane, Numidadugi Numidang Pung Mapan Gaminit Nifu Mangada, Sahanawas Masagi Phone Dagi, Sakangdaba Mioi Aduna Mahaki, Loina Bida Phone Tauratuna Lupa Lak Manga Purak Nabakang Lakibane, Madugi Matung Tang Tara Mangagi Ayukta, Tawal Hospital da Asibo Oina Lady Haiduna Police na Pau Pirakibane, Asigumba Mihad Asi Kanana Chatabano Haina, Samam Naringai Cherakta Arambai Tengol Unit 2 Gi Maikadigi, Makoigi Maming Season Aduna, Drug Yonba, Chaba Mui Karana, Fabada Mui Amaleki Dabani, Haina, Hana Sterol Tokta Sengdorakpa Ase Angapopoi Haiki. Magna Makatana Hai, Missy Sigi Madangda, Arambai Tengol ni Haina, Haiba Mui Taruk Police na Fare Haiduna Statement Amuk Torakli. Masina Chauna Chamam Naba Amapokale, Missy Sigi Matangda Pungkun Marigi Manungda Marichumna. Sina-Gadabani, Siriba Miyoi Asi, Chamna driver Oiraga Hingzaba Miyoi, Arambai Tengol Unit 2 na Thorak Liba Charol Adu, Masangak Toknanaba Thorakpa Charolni, Makatana Asigumba Todok Asi Amukhana Tokan Bigano, Manipur Langaki Maikadegi Chap Chaba Wafam Amapungkun Marigi Manungda, Miyamda Kanghan Bio, Karigumba Kanghan Dabataragadi, Akan Bakhongzang Sangsingani Haiki. Joint Action Committee against the brutal killing of MD Sahanawaz Apokpa MD Leharuddin Kairang Tera Makhong. Resolution Equina Tarukhak passed away, High River Resolution Taruk Singadu di Ahan Bada, JC Asina, Waroisin Amal Lak Tripo Bada, Asiba Hakjang Laudaba. High River Muhammad Sahanawaz Asidi, Icham Chamna Laijaba, driver Amakhakni, Mangonda Siriba Maral Asi, JC na Akan Mamong da Kandam Tawi. Arambai Tengol Unit 2 Androga Mari Amata Laina de Haina Fongdok Pirakpa Amadi Manipur Police Department na Misi Asigi Matangda Lokhalakpa case ki matung inna Arambai Tengol ni Haiba Miyoi Taruk Phare Haina press statement ama Thadorak Pasi Karambana Achumbano Haibado Ngasi degi Pungkun Marigi Manungda Jesin Amadi Miyamda Sina-Gadabani.